ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ, ꯊꯃꯣꯏ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯕ, ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯌꯥꯝꯅ ꯈꯟꯖꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯁꯨ ꯃꯄꯨꯛ ꯃꯄꯥꯎ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯞꯆꯩ, ꯂꯧꯁꯤꯡ ꯂꯩ꯫ ꯁꯛꯇ ꯆꯨꯗ ꯍꯦꯟꯕꯇ ꯅꯠꯇꯅ ꯊꯃꯣꯏꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯔꯥ ꯇꯞꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯁꯤ ꯂꯨꯍꯣꯡꯂꯛꯄ ꯆꯍꯤ 6-7 ꯍꯥꯏꯔꯕ ꯐꯥꯎꯕ ꯃꯆꯥꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯐꯝ ꯀꯌꯥꯗꯒꯤ ꯍꯩꯔꯕ ꯄꯥꯟꯖꯤ, ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌా ꯀꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ, ꯄꯨꯖꯥꯅꯆꯤꯡꯕ ꯐꯅ ꯇꯧꯔꯕꯁꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯆꯥ ꯌꯥꯎꯒꯗꯕꯒꯤ ꯃꯃꯤꯗꯤ ꯑꯃꯠꯇ ꯎꯗꯅ ꯑꯁꯨꯝ ꯂꯥꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯑꯁꯥ ꯎꯔꯛꯇ꯭ꯔꯦ꯫ ꯊꯪꯅꯕ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯗꯤ ꯀꯂꯛ ꯄꯦꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯕꯨꯛ ꯐꯠꯇꯕ ꯐꯝꯅꯥꯏꯕ ꯈꯔꯁꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥ ꯌꯥꯎꯗꯅ ꯁꯤꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯑꯁꯥ ꯂꯩꯔꯦ ꯈꯪꯂꯗꯨꯅ ꯂꯣꯟꯅ ꯀꯂꯛ ꯄꯦꯟꯅ ꯍꯔꯥꯎꯅꯕ ꯇꯧꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯇꯨꯡꯗ ꯂꯣꯟꯅ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥꯁꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥ ꯍꯦꯟꯅ ꯐꯠꯇ꯭ꯔꯕ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯍꯝꯊꯣꯜ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯕꯨꯁꯨ ꯍꯦꯛ ꯊꯦꯝꯖꯤꯟꯕꯤ꯫ "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯂꯩꯄꯥꯛꯀꯤ ꯍꯩꯔꯕ ꯃꯥꯏꯕ ꯄꯥꯟꯖꯤ ꯄꯨꯝꯕ ꯌꯦꯡꯂꯦ, ꯑꯗꯨꯕꯨ ꯑꯣꯏꯗ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ, ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ, ꯀꯞꯀꯅꯨꯁꯦ꯫ ꯃꯇꯝ ꯑꯁꯨꯛ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯕꯨ ꯂꯥꯏꯅ ꯇꯝꯕ ꯏꯆꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯂꯥꯟꯗ꯭ꯔꯒ ꯂꯣꯏꯔꯦ, ꯀꯥꯏꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯂꯥꯏꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯧꯖꯥꯟꯕꯤꯔꯛꯈꯤꯒꯅꯤꯅꯦ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯋꯥꯈꯜꯁꯦ ꯋꯥꯒꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯄꯨꯛꯅꯤꯡ ꯑꯁꯤꯁꯨ ꯁꯣꯟꯊꯒꯅꯨ ꯍꯥꯏꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯣ ꯃꯍꯥꯔꯥꯅꯤ, ꯋꯥꯒꯅꯨ, ꯑꯩ ꯂꯩꯔꯤꯗꯅ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯃꯁꯝ ꯃꯅꯥ ꯁꯥꯡꯕ, ꯂꯥꯏꯅꯤꯡꯕ, ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯕ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ ꯊꯣꯉꯥꯛꯄ, ꯑꯩꯕꯨ ꯅꯤꯡꯊꯧꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨꯕ"꯫ ꯃꯗꯨꯗꯒꯤꯗꯤ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯆꯠꯇꯨꯅ ꯇꯝꯂꯨꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯆꯪꯍꯜꯂꯛꯎ ꯊꯣꯉꯥꯛꯄ, ꯑꯩꯒꯤ ꯗꯔꯕꯥꯔꯗ ꯀꯧꯁꯤꯜꯂꯛꯎ" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯍꯜꯂꯦ꯫ ꯏꯅꯤꯡꯊꯧꯅ ꯆꯪꯕꯤꯔꯛꯎ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ, ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯀꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ, "ꯍꯦ ꯏꯁꯣꯔꯒꯨꯝꯅ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯔꯕ ꯂꯥꯏꯅꯤꯡꯕ, ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯒꯦ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯅ ꯄꯤꯕ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯄꯤꯖꯒꯦ"꯫ "ꯅꯤꯡꯊꯧ, ꯑꯩ ꯅꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯍꯞꯇꯥ ꯑꯃ ꯑꯩꯕꯨ ꯅꯪꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯝꯕꯤꯌꯨ, ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ"꯫ "ꯐꯔꯦ, ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯀꯅꯥ ꯂꯩ? ꯏꯅꯥꯏꯁꯥ, ꯂꯥꯏꯅꯤꯡꯕ ꯑꯁꯤꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯁꯦꯝ ꯁꯥꯎ꯫ ꯃꯥꯒꯤ ꯂꯩꯅꯅꯕ ꯀꯥꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯃꯥꯕꯨ ꯄꯣꯊꯥꯍꯜꯂꯨ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯒꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ"꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯦ꯫ 9ꯁꯨꯕ ꯅꯨꯃꯤꯠꯇ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ, "ꯅꯤꯡꯊꯧ, ꯅꯪꯒꯤ ꯁꯦꯕꯥꯗ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯄꯤꯖ ꯄꯤꯊꯛ ꯐꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯑꯁꯦ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯑꯃꯨꯛꯇꯪꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯅꯤꯡꯃꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯆꯨꯝꯂꯝꯂꯦ꯫ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯅꯤꯡꯊꯧ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯑꯩꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯕ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯁꯣꯝꯅ ꯄꯦꯟꯕꯤꯕꯁꯤꯃꯨ ꯅꯤꯡꯊꯧ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯀꯅꯥ ꯂꯩ? ꯂꯥꯏꯅꯤꯡꯕ ꯑꯁꯤꯒꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯆꯥꯅꯅꯕ ꯑꯆꯥ ꯑꯊꯛ, ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯌꯣꯝꯗꯨꯅ ꯄꯤꯈꯣ"꯫ "ꯐꯒꯅꯤ ꯅꯤꯡꯊꯧ"꯫ ꯑꯁꯨꯝꯅ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯑꯗꯨ ꯌꯣꯝꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯄꯦꯜꯂꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯅꯤꯡꯊꯧ, ꯅꯪꯒꯤ ꯁꯦꯕꯥꯗ ꯑꯩ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯁꯤꯃ ꯄꯤꯔꯝꯒꯦ꯫ ꯃꯁꯤꯒꯤ ꯈꯨꯖꯥꯏ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯁꯦ ꯈꯔ ꯅꯪꯅ ꯅꯪꯒꯤ ꯃꯍꯥꯔꯥꯅꯤꯗ ꯃꯥꯒꯤ ꯏꯔꯨꯖꯕ ꯏꯁꯤꯡꯗ ꯌꯥꯟꯗꯨꯅ ꯍꯞꯇꯥ ꯑꯃ ꯁꯤꯖꯤꯟꯅꯍꯜꯂꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥ ꯎꯕ ꯐꯪꯖꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯑꯗꯨ
Magi irujanaba ising aduda khara khara yanduna Maharani adu irujare. Adubu tarekni suba numit asidadi Maharani aduna irujage haiduna khujaidage ising adu haige tawbada nanthuduna ising adu loina haidokre. Madudagini Maharani adu pakhatkiduna ising adu laimaidagi khunkatuna irujanaba isingda hapchinduna numitusu irujare. Asamna numit kharani laibaga Maharani adu mirolami. Maharani adu mironbagi paw adu tabada ningthau adu haraubagi ngamkhai laikhidre. Laibak praja pumbasing asisu haraubana ngamkhai laitre adubu mabuk phattaba phamnaiba kharadi yamna saunninglami kalakpasu phawrami. Asamna asam haukibana Maharani adu mirolakpa tha 10 phajilakle. Nongma laibakki chauna tawba lai khurumbagi thauram amada laipak ningthau Maharani yaudaba yadabana Maharani aduga ningthau aduga sagolgi gari ta tongduna laklami. Asamna lai thauramsing adu yarumlaga ningthau amadi Maharani ani adu sagol gari adu tongduna manai kharaga halakpada umang phauduna asam sagol gari adu thawraklami adubo nonglai nungsit asuki matik kana tawraklami. Akhak arauga loinana tawrakpa nonglai nungsit aduda sagol gari adu putharam. Madudagidi ningthau Maharani anido makhogi sagol gari dagi komthaduna manai sing aduna puthariba sagol gari adu chingkhatnaba hotnarami adubo laikhom manung yauna puthakibana phukatnaba hotnabada asuki matik warami. Ningthau aduga Maharani ani adu chawraba u amagi makhada nong thoplingaida Maharani adu angang unagadabagi tawraklami. Asumna onthokpada sa haibadu ningthau aduda oikhre. Asumna nonglai nungsit aduna chatpa yadraduna Maharani adu u adugi makhada angang unaba takhirami. Asumna Maharani adu angang phaibok ani poklami. Angang nupi phaibok ani adu masakti chapmani adubu amana masam adu pungau ngawi aduga amana masam adu gangsangangna poklaki. Asumna makoi ani mama Maharani ga mapa ningthaubana macha nupi phaibok ama aduna masam adu ungumna ngawi haiduna unleima kaubirami aduga amaduna masam adu maigumna ngangi haiduna maileima haina tholi. Unleimaga maileimaga su asuki matik nungsinarami amaga ngaihakta tatna thanaramde asuki matik luna nungsina loinai. Amana karino machabada amaduda su chapmanana yenaduna pizai. Aigi ichani se onthokna nungsikreda ko iningthau ngaihakta amaga tatna thanaba yade. Unadrabadi leinaba hekta ngamnade. Chare punna chaminai nokle punna noi kapli punna kapitawriba nungsikre wani. Maharani icha ani se mapa aigidi mitki manini nehe tangna phangjabani. Hayeng makhoi anigi phajaba masak asida taloi oige haiduna lakadawriba laibak ki ningthau macha singado aidi hojiktagi khanbada matha sare. Icha singase aina aduma konduna leiningi. Maharani du mapuriba ningthaugi wa aduda wa nokjai. Adudi kadaidagi yarani haige ningthau. Tanja aduda unleima amadi maileima changsilaktuna. Unleimana hairei. Ipa ningthau aidi luhongoi. Nanga leidoine. Adum imane maileimane akhoi mari. Maileimana hairei. Aisu hongo ipa ningthau. Aidi iche uleimaga adum leini. Ma leitradi aitale. Leidoini. Aikhoi punna ne punsigi adum leidoini. Macha anigi nungsinajaba mataw aduda ningthau Maharani du nokjai. Asumna phamnaiba phattaba sing adusu ningthau adugi macha nupi ngakta pokpa aduda haraunarami. Macha nupa yaudrabanina macha nupi asidadi ningthau khubamdi pirakloi. Aduna aikhoigi icha nupa yauriba ase mahakki macha nupi ani asigi manungda ama lauhanduna ningthau oibasu yanidana. Asumna asum lairakpana ningthamtha yaurakle. Unsingnasu laibak adu kupsilami aduga ningthaugi machanupi uleima amadi maileima anidu chahi 19 helakle leisabi pungkak pharakle. Makhoi anina chahi 19 pharakpagi mapok numit adu asuki matik chaungna pangthoklami. Leibak miyam pumnamak ningthaugi konunggi sanathongda changhalami. Aduga konunggi mathakta ningthau amadi Maharani leptuna makhada lepliba miyam sing aduda ningthauna sumna hairei. Ngasi aigi ichanupi uleima amadi maileima anigi mapok numit asida praja singna makhoibu yaipa mangol pibiram amadi makhoigi mapok numit asida langliba chaklena se chaduna hanbikho mara tappa leibak ama matam sangna ohelase. Maharani aduna hairei. Icha ani maglaw imaga babungagi manakta
ꯑꯁꯨꯝꯅ ꯅꯤꯡꯊꯤꯖꯔꯕ ꯑꯉꯧꯕ ꯐꯤꯖꯣꯜꯅ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯂꯩꯇꯦꯡꯂꯕ ꯎꯂꯩꯃ ꯑꯃꯗꯤ ꯑꯉꯥꯡꯕ ꯐꯤꯖꯣꯜꯇꯅ ꯂꯩꯇꯦꯡꯂꯕ ꯃꯩꯂꯩꯃ ꯑꯅꯤꯗꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯃꯈꯥꯗꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯎꯅꯔꯝꯃꯤ꯫ ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ, ꯃꯍꯥꯔꯥꯅꯤꯅ ꯌꯥꯏꯐꯔꯦ, ꯎꯟꯂꯩꯃꯅ ꯌꯥꯏꯐꯔꯦ, ꯃꯩꯂꯩꯃꯅ ꯌꯥꯏꯐꯔꯦ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯕꯤꯔꯣ, ꯄꯨꯝꯅꯃꯛꯅ ꯌꯥꯏꯐꯔꯦ꯫ ꯃꯌꯥꯝꯒꯤ ꯍꯔꯥꯎꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃꯗꯤ ꯊꯥꯒꯠꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯐꯝꯅꯥꯏꯕ ꯐꯝꯊꯣꯜꯗꯤ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯃꯌꯥ ꯆꯤꯛꯇꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯍꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕꯗ, ꯈꯣꯝꯕ, ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯒꯤꯅꯦꯍꯦ? ꯄꯥꯕꯨꯡ, ꯀꯩ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯀꯣꯅꯨꯡꯗ ꯃꯌꯥꯝ ꯂꯥꯡꯂꯤꯕꯁꯦ ꯌꯥꯎꯒꯦ ꯍꯥꯏꯗꯗꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ? ꯅꯪ ꯅꯄꯥ ꯑꯩꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯒꯦ ꯈꯜꯂꯤꯕ꯭ꯔꯥ? ꯅꯪꯕꯨ ꯄꯣꯛꯂꯒ ꯅꯃꯥ ꯅꯄꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯁꯤꯖꯈꯣ꯫ ꯑꯇꯩ ꯐꯝꯅꯥꯏꯕꯒꯤ ꯃꯆꯥꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯕꯨ ꯅꯞꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ, ꯃꯈꯣꯏꯒ ꯂꯨꯍꯣꯡꯂꯒ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯪꯅꯅꯕ꯫ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯅꯪ ꯏꯄꯥꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭ꯔꯣ? ꯈꯣꯝꯕꯗꯣ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯄꯥꯕꯨꯡ, ꯑꯩ ꯚꯥꯞ ꯇꯥꯖꯔꯦ꯫ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯅꯆꯥ ꯈꯣꯝꯕꯅ ꯆꯣꯞꯍꯟꯖꯔꯣꯏ꯫ ꯀꯥꯟꯅꯗꯕꯗ ꯃꯤꯔꯦꯝꯁꯤꯗꯤ꯫ ꯑꯁꯣꯝꯗꯗꯤ ꯀꯣꯅꯨꯡꯗ ꯐꯥꯏꯕꯣꯛ ꯑꯅꯤꯗꯨꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯍꯔꯥꯎꯕ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤ ꯖꯒꯣꯏ ꯏꯁꯩ ꯇꯧꯗꯨꯅ꯫ ꯑꯁꯨꯝꯅ ꯀꯟꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯩꯂꯩꯃꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯗꯒꯤ ꯃꯩ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯩꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯁꯤꯡ ꯑꯗꯨꯗꯒꯤ ꯃꯩꯕꯨꯟꯒꯨꯝꯅ ꯕ꯭ꯔꯪ ꯕ꯭ꯔꯪ ꯂꯦꯞꯇꯨꯅ ꯍꯧꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯎꯟꯂꯩꯃ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯥꯒ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯠꯂꯝꯕ ꯎꯟꯂꯩꯃꯁꯨ ꯃꯩ ꯑꯗꯨꯅ ꯄꯣꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯏꯃꯥ, ꯃꯩꯅꯦ! ꯃꯩꯂꯩꯃ, ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯃꯩ ꯆꯥꯛꯑꯦ꯫ ꯃꯃꯥꯒ ꯃꯄꯥꯕꯨꯡꯒꯁꯨ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯃꯗꯤ ꯎꯍꯧꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯁꯤꯡ ꯑꯗꯨꯁꯨ ꯉꯛꯄꯒ ꯀꯤꯕꯒ ꯄꯥꯕꯗꯒꯤ ꯃꯅꯤꯡ ꯁꯨꯝ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯃꯩꯂꯩꯃꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ರೆ, ꯃꯁꯥꯁꯨ ꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯩꯂꯩꯃ ꯑꯗꯨ ꯆꯦꯟꯈꯤꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯂꯨꯞꯁꯤꯟꯗꯨꯅ ꯃꯩ ꯑꯗꯨ ꯆꯥꯛꯄ ꯂꯦꯞꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯩꯂꯩꯃꯅ ꯂꯩꯄꯥꯛꯇ ꯄꯨꯡꯉꯧ ꯉꯧꯅ ꯂꯩꯔꯤꯕ ꯎꯟꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯂꯨꯞꯁꯤꯜꯂꯨꯕꯗꯒꯤ ꯃꯩꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯂꯤꯕ ꯃꯩꯁꯤꯡꯅꯣ? ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯃꯩ? ꯃꯁꯤꯕꯨ ꯀꯔꯝꯅ? ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯃꯩꯁꯥ ꯑꯃꯠꯇ ꯍꯦꯛ ꯐꯥꯎꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯅꯥꯏ ꯈꯔꯒ ꯂꯥꯛꯇꯨꯅ ꯃꯩꯂꯩꯃꯕꯨ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯦ꯫ ꯕꯦꯝꯃ, ꯃꯩꯂꯩꯃ, ꯂꯥꯎ, ꯌꯨꯝꯗ ꯆꯪꯂꯁꯤ꯫ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯂꯥꯎ, ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯗꯨꯒ ꯎꯟꯂꯩꯃꯁꯨ ꯃꯃꯥꯅ ꯀꯣꯟꯗꯨꯅ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯗꯨꯅ ꯄꯨꯁꯤꯟꯕꯤꯔꯛꯂꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯎꯟꯂꯩꯃꯒꯤ ꯃꯈꯨꯠꯇ ꯃꯩꯅ ꯈꯔ ꯆꯥꯛꯈꯤ ꯖꯒꯥ ꯑꯗꯨꯁꯨ ꯎꯟ ꯃꯆꯥꯒꯨꯝꯕ ꯈꯔ ꯇꯥꯔꯛꯂꯒ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯊꯦꯡꯗꯨꯅ ꯈꯨꯗꯛꯇ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯐꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯎꯟꯂꯩꯃ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯐꯠꯇꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯍꯧꯔꯗꯨꯅ ꯐꯠꯇ ꯂꯧꯁꯤꯡ ꯇꯥꯟꯅꯈ꯭ꯔꯦ꯫ ꯐꯠꯇꯕ ꯐꯝꯅꯥꯏꯕ ꯐꯝꯊꯣꯜꯅ ꯂꯨꯆꯤꯡꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯩꯂꯩꯃꯗꯣ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏ, ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯃꯩꯕꯨꯟ ꯈꯥꯝꯕ ꯉꯝꯃꯦꯒꯁꯨ ꯍꯥꯏ꯫ ꯀꯤꯗ꯭ꯔꯣ? ꯑꯗꯨꯕꯨ ꯑꯣꯏꯔꯝꯒꯅꯤꯗ, ꯃꯥꯒꯤ ꯃꯁꯝꯗꯣ ꯉꯥꯡꯁꯪ ꯉꯥꯡꯕꯅꯤ, ꯃꯁꯥꯗꯣ ꯃꯩ ꯌꯥꯎꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯊꯥꯏꯅ ꯃꯍꯥꯔꯥꯅꯤꯁꯦ ꯃꯆꯥ ꯀꯨꯏꯅ ꯄꯣꯛꯇ꯭ꯔꯒ ꯂꯥꯏꯅꯤꯡꯕ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣꯃ ꯄꯤꯕꯗꯒꯤ ꯄꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯅꯤ ꯐꯥꯏꯕꯣꯛꯁꯦ꯫ ꯑꯗꯨꯗꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯗꯣ ꯍꯤꯡꯆꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯁ, ꯀꯤꯔꯦꯗ! ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯃꯥꯏ ꯇꯧꯅꯤ? ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯩ ꯀꯥꯝꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯨꯝꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯍꯧ ꯍꯧꯗꯨꯅ ꯃꯥꯕꯨ ꯂꯩꯄꯥꯛꯇꯒꯤ ꯇꯥꯟꯊꯣꯛꯍꯧꯔꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯥꯟꯅ ꯂꯝꯖꯤꯡꯂꯕ प्रजाꯁꯤꯡ ꯑꯗꯨ ꯏꯍꯧ ꯍꯧꯔꯛꯇꯨꯅ ꯃꯩꯂꯩꯃꯕꯨ ꯂꯩꯄꯥꯛ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯋꯥꯀꯠꯇꯨ ꯈꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ, ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ꯫ ꯃꯌꯥꯝꯒꯤ ꯄꯦꯟꯗ꯭ꯔꯤꯕ ꯑꯗꯣ ꯄꯦꯟꯅꯅꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯩꯂꯩꯃ ꯑꯁꯦ ꯌꯣꯠꯀꯤ ꯊꯣꯡ ꯑꯃꯅ ꯂꯣꯟꯁꯤꯟꯗꯨꯅ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯊꯝꯈ꯭ꯔꯒꯦ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯌꯥꯕꯤꯌꯨ, ꯃꯥꯕꯨ ꯂꯩꯄꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯅꯠꯇꯕ ꯃꯁꯤ ꯑꯣꯏꯅ ꯇꯧꯖꯒꯦ꯫ ꯃꯁꯤꯗ ꯊꯣꯔꯛꯄ ꯐꯠꯇ ꯅꯨꯡꯗ ꯄꯨꯡꯕ ꯃꯄꯥ ꯅꯤꯡꯊꯧ ꯑꯩꯅ ꯄꯨꯖꯒꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯃꯆꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯄ꯭ꯔꯖꯥ ꯄꯨꯝꯕꯅ, ꯐꯔꯦ ꯅꯤꯡꯊꯧ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯒꯤ, ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯅꯪꯒꯤ ꯃꯥꯏ ꯑꯩꯈꯣꯏꯅ ꯌꯦꯡꯂꯕꯅꯤ꯫
ꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯗꯣ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯐꯝꯅꯥꯏꯕ ꯐꯝꯊꯣꯜꯗꯤ ꯃꯥꯅ ꯄꯥꯝꯕꯗꯨꯃꯛ ꯊꯣꯛꯂꯦ ꯈꯟꯕꯗ ꯃꯇꯣꯝꯇ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯏꯁꯩꯒ ꯉꯪꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯐꯝꯊꯣꯜꯅ "ꯉꯁꯤꯒꯤ ꯀꯨꯝꯍꯩꯁꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ, ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯦꯍꯦ꯫ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯒ ꯌꯨꯝꯗ ꯄꯣꯊꯥꯔꯨꯔꯒꯦ꯫ ꯅꯨꯄꯤ, ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯉꯁꯤꯗꯤ꯫ ꯑꯩꯅ ꯉꯥ ꯂꯩꯔꯛꯄꯅꯤ, ꯃꯁꯤ ꯊꯣꯡꯉꯨꯍꯦ꯫ ꯑꯁꯨꯝꯅ ꯃꯆꯥ ꯈꯣꯝꯕ ꯑꯗꯨ ꯂꯨꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯈꯣꯝꯕꯅ ꯈꯜꯂꯤ, ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯕꯨ ꯉꯁꯤ ꯃꯣꯟꯗꯥ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯤꯕꯣ? ꯃꯥꯒꯤꯁꯦ ꯀꯣꯅꯨꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯩꯂꯩꯃ ꯑꯗꯨ ꯑꯋꯥꯐꯝꯗ ꯇꯥꯕꯒꯤ ꯍꯔꯥꯎꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯄ꯭ꯔꯖꯥꯁꯤꯡꯗꯒ ꯇꯣꯉꯥꯀꯁꯦ ꯃꯥꯅ ꯁꯟꯗꯣꯛꯄ ꯑꯣꯏꯔꯝꯒꯅꯤꯕ꯫ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ꯫ ꯑꯁꯣꯝꯗꯁꯨ ꯃꯅꯥꯏꯁꯤꯡꯅ ꯃꯩꯂꯩꯃꯕꯨ ꯀꯥ ꯑꯃꯗ ꯌꯣꯠꯀꯤ ꯊꯣꯡ ꯑꯆꯧꯕ ꯑꯃ ꯄꯥꯟꯗꯨꯅ ꯁꯖꯥꯎ ꯑꯃꯅ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯎꯅꯈꯤꯗꯕ ꯍꯞꯇꯥ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯩꯂꯩꯃꯁꯨ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗꯒꯤ ꯏꯟꯁꯤꯜꯂꯛꯄ ꯆꯥꯛ ꯑꯗꯨ ꯆꯥꯗꯨꯅ ꯑꯁꯨꯝ ꯂꯦꯜꯂꯛꯏ꯫ ꯑꯣ, ꯑꯩ ꯑꯁꯦ ꯐꯛꯂꯥꯡ ꯃꯔꯤꯅ ꯀꯣꯏꯁꯤꯟꯕ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯕ ꯇꯥꯔꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯌꯥꯎꯖꯔꯝꯕ ꯃꯩꯒꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂ? ꯄꯥꯕꯨꯡ, ꯏꯃꯥ, ꯅꯈꯣꯏꯅꯁꯨ ꯑꯩꯕꯨ ꯀꯔꯤꯒꯤ ꯏꯟꯊꯣꯛꯄꯤꯔꯤ? ꯎꯟꯂꯩꯃ, ꯅꯪꯁꯨ ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯥ? ꯑꯩꯗꯤꯗꯣ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯦꯗꯀꯣ꯫ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯛ ꯎꯔꯛꯇꯕ ꯆꯍꯤ ꯐꯥꯔꯕꯒꯨꯝꯅ ꯇꯧꯔꯦ ꯑꯩꯉꯣꯟꯗꯗꯤ꯫ ꯑꯌꯨꯛꯅꯤ ꯅꯨꯃꯤꯗꯥꯡꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯛꯇꯕ ꯀꯨꯏꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯃꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯃꯆꯥꯅ ꯁꯣꯜꯂꯣꯟꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯀꯞꯆꯔꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯩꯄꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯨꯕꯅꯤꯅ ꯃꯈꯣꯏꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯕꯅꯤꯅ ꯈꯟꯕ ꯇꯥꯔꯝꯃꯤ꯫ ꯎꯟꯂꯩꯃꯁꯨ ꯅꯨꯡꯇꯤꯒꯤ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯃꯤ꯫ ꯑꯩꯕꯨ ꯍꯥꯟꯅꯒꯨꯝꯅ ꯃꯩꯂꯩꯃꯒ ꯁꯥꯟꯅꯕ, ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯒꯤꯗꯤ ꯊꯥꯖꯗ꯭ꯔꯦ꯫ ꯃꯩꯂꯩꯃ, ꯅꯪꯗꯤ ꯀꯥ ꯃꯅꯨꯡꯗ ꯀꯩꯗꯧꯔꯒ ꯂꯦꯜꯂꯝꯒꯅꯤ? ꯐꯠꯇꯦꯗꯀꯣ ꯏꯁꯣꯔ ꯅꯪꯁꯦ꯫ ꯅꯣꯡꯃ ꯎꯟꯂꯩꯃꯅ ꯃꯩꯂꯩꯃꯗ ꯎꯅꯥ ꯑꯃꯗ ꯑꯁꯨꯝꯅ ꯏꯗꯨꯅ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯗ ꯏꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯩꯂꯩꯃ, ꯑꯩ ꯅꯪꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯣ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗꯣ ꯑꯩ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ꯫ ꯃꯩꯂꯩꯃꯅ ꯎꯅꯥ ꯑꯗꯨ ꯀꯣꯟꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯀꯞꯂꯛꯂꯦ꯫ ꯎꯟꯂꯩꯃ, ꯅꯪꯁꯨ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯒꯨꯝ ꯋꯥꯅ ꯂꯦꯜꯂꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯅꯥꯏ ꯑꯃ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ! ꯀꯔꯤ ꯇꯧꯔꯦ ꯏꯅꯥꯏ? ꯑꯗꯨꯛ ꯐꯤꯡꯅ ꯆꯦꯜꯂꯛꯂꯤꯕꯗꯤ? ꯏꯅꯤꯡꯊꯧ, ꯃꯩꯂꯩꯃꯗꯣ, ꯃꯩꯂꯩꯃꯗꯣ! ꯅꯤꯡꯊꯧ ꯏꯄꯥ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯏꯅꯥꯏ, ꯍꯥꯏꯌꯨꯅꯦ, ꯃꯩꯂꯩꯃ ꯀꯩꯗꯧꯔꯕꯒꯦ? ꯃꯩꯂꯩꯃꯗꯣ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯣ ꯃꯩꯅ ꯀꯥꯝꯗꯨꯅ ꯍꯣꯍꯟꯗꯨꯅ ꯑꯃꯗꯤ ꯃꯥꯕꯨ ꯐꯥꯅꯅꯕ ꯇꯧꯕ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯅꯕ ꯃꯩ ꯀꯥꯝꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯏꯅꯤꯡꯊꯧ꯫ ꯊꯤꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯆꯦꯜꯂꯨ, ꯏꯆꯥ ꯃꯩꯂꯩꯃꯕꯨ ꯇꯥꯟꯅꯧꯅꯦꯍꯦ, ꯃꯥꯡꯈꯤꯕ ꯇꯥꯔꯦꯅꯦꯍꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯥꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯤ ꯃꯩꯂꯩꯃꯕꯨ ꯊꯤꯔꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯃꯐꯝ ꯈꯪꯗꯅ ꯆꯦꯟꯈ꯭ꯔꯦ, ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯩꯂꯩꯃ ꯃꯥꯡꯈꯤꯕꯗꯒꯤ ꯎꯟꯂꯩꯃ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯅꯤꯡꯊꯧꯁꯨ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯂꯝꯗꯦ꯫ ꯃꯩꯂꯩꯃ ꯐꯪꯕ ꯃꯤ ꯑꯗꯨꯗ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯕꯁꯨ ꯀꯅꯥꯅꯁꯨ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯩꯂꯩꯃꯅ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯎꯟꯗ ꯇꯥꯗꯨꯅ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯃꯆꯥ ꯃꯩꯂꯩꯃ ꯃꯥꯡꯈꯤꯕꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯅꯥꯈ꯭ꯔꯦ꯫ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯟꯗꯨꯅ ꯃꯆꯥ ꯃꯩꯂꯩꯃ ꯃꯥꯡꯈꯤꯕ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯆꯥꯁꯨ ꯀꯥꯏꯅ ꯃꯍꯥꯔꯥꯅꯤꯁꯨ ꯀꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯅꯤꯡꯊꯧ ꯑꯗꯨ ꯑꯉꯥꯎꯕꯒꯨꯝꯅ ꯉꯥꯎꯆꯠꯅꯔꯨꯔꯦ꯫ ꯎꯟꯂꯩꯃꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯈꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯃꯄꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯁꯦꯟꯅꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯈꯔ ꯐꯥꯊꯕ ꯉꯝꯂꯛꯂꯦ꯫ ꯏꯄꯥꯒꯤ ꯕꯦꯝꯃ ꯎꯟꯂꯩꯃ, ꯅꯪꯗꯤ ꯅꯅꯥꯎꯅꯨꯄꯤ ꯃꯩꯂꯩꯃꯒ ꯅꯃꯥꯒꯒꯨꯝꯅ ꯏꯄꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗ ꯆꯠꯈꯤꯅꯨꯀꯣ꯫ ꯏꯆꯥꯒ ꯀꯥꯏꯅꯔꯕꯗꯤ ꯏꯄꯥꯗꯤ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯗꯤ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏꯌꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯃꯩꯂꯩꯃ ꯑꯃꯗꯤ
ꯃꯍꯥꯔꯥꯅꯤ ꯀꯥꯏꯅꯈꯤꯕꯗꯒꯤ ꯄꯥꯈꯠꯇꯨꯅ ꯃꯆꯥꯅꯨꯄꯤ ꯎꯟꯂꯩꯃꯕꯨ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ꯫ ꯄ꯭ꯔꯖꯥꯁꯤꯡꯒꯁꯨ ꯃꯍꯥꯛꯀ ꯑꯃꯠꯇ ꯁꯝꯅꯍꯟꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯜꯒꯤ ꯁꯪꯁꯥꯔꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯎꯕ ꯐꯪꯂꯛꯇꯕꯗꯒꯤ ꯎꯟꯂꯩꯃ ꯁꯨꯝ ꯂꯩꯔꯛꯄꯅ ꯄꯨꯔꯥ ꯂꯩꯁꯥꯕꯤ ꯐꯥꯔꯦ꯫ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯎꯟꯂꯩꯃ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯑꯗꯨ ꯌꯦꯡꯅꯤꯡꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯇꯨꯅ ꯅꯣꯡꯃ ꯃꯄꯥ ꯅꯤꯡꯊꯧ ꯈꯪꯍꯟꯗꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯄꯥꯜꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯀꯣꯏꯕ ꯂꯥꯛꯂꯦ꯫ ꯏꯁ! ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯀꯩꯊꯦꯜ, ꯂꯥꯡꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯗꯤ ꯑꯃꯠꯇ ꯍꯦꯛ ꯎꯕ ꯐꯪꯗ꯭ꯔꯕꯅꯤꯀꯣ꯫ ꯃꯩꯂꯩꯃ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯏꯅꯤꯡꯇꯝꯅ ꯆꯠꯃꯤꯟꯅꯕ ꯐꯪꯂꯝꯒꯗ꯭ꯔꯥ? ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯐꯪꯂꯝꯕꯁꯨ ꯌꯥꯏ꯫ ꯎꯟꯂꯩꯃ ꯃꯄꯨꯛꯅꯤꯡ ꯑꯃꯨꯛ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯤꯈꯠꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯎꯟꯂꯩꯃꯅ ꯂꯣꯟꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯈꯔꯅ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯕꯨ ꯐꯥꯗꯨꯅ ꯄꯣꯠꯆꯩ ꯃꯨꯟꯕꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯎꯟꯂꯩꯃꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ, "ꯍꯩ ꯍꯨꯔꯥꯟꯕꯁꯥ, ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯨꯄꯥꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯄꯥꯇꯥꯛꯇꯨꯅ ꯅꯈꯣꯏ ꯄꯨꯟꯅ ꯗꯟꯗꯤ ꯄꯤꯍꯟꯒꯅꯤ"꯫ ꯃꯥꯒꯤ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ꯫ "ꯑꯦ ꯃꯤꯅꯥꯏ ꯅꯨꯄꯤ, ꯅꯪꯅꯁꯨ ꯑꯩꯈꯣꯏꯗ ꯅꯄꯥ ꯆꯥꯛꯅꯤꯕꯗ ꯐꯥꯍꯟꯒꯦ ꯍꯥꯏꯔꯣ ꯍꯥ?" ꯃꯗꯨꯗꯒꯤꯗꯤ ꯎꯟꯂꯩꯃ ꯑꯗꯨ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ "ꯑꯣ, ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯠꯇꯦꯀꯣ, ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ"꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯋꯥꯈꯜ ꯆꯣꯏꯊꯣꯛꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯇꯨꯡꯗꯒꯤ ꯂꯣꯏꯅ ꯐꯨꯗꯨꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯎꯟꯂꯩꯃꯒ ꯃꯈꯨꯠ ꯄꯥꯏꯅꯗꯨꯅ ꯀꯟꯅ ꯆꯦꯟꯃꯤꯟꯅꯔꯛꯂꯦ꯫ ꯈꯔ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ, "ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯩ ꯀꯧꯏ"? "ꯎꯟꯂꯩꯃ ꯀꯧꯏ, ꯅꯪꯒꯤꯗꯤ"? "ꯉꯥꯟꯕ ꯀꯧꯏ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯁꯥꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯎꯟꯂꯩꯃ ꯀꯣꯅꯨꯡꯗ ꯇꯨꯃꯤꯟꯅ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯎꯟꯂꯩꯃ ꯍꯦꯛ ꯍꯦꯛ ꯂꯣꯟꯅ ꯂꯣꯟꯅ ꯃꯅꯥꯏ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯉꯥꯟꯕꯒ ꯎꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯎꯟꯂꯩꯃ ꯉꯥꯟꯕ ꯎꯅꯔꯨꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ, "ꯃꯆꯥ ꯏꯕꯦꯝꯃ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯤꯕꯗꯤ"? "ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯎꯅꯕ ꯉꯥꯟꯕ ꯀꯧꯕ ꯄꯥꯈꯪꯗꯣ, ꯃꯥꯒꯤ ꯏꯃꯨꯡ ꯑꯁꯦ ꯃꯥꯒ ꯃꯄꯥꯒ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯩꯖꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯉꯥ ꯐꯥꯗꯨꯅ ꯍꯤꯡꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯦ ꯆꯍꯤ ꯆꯨꯞꯄ ꯎꯟ ꯇꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯏꯁꯤꯡꯁꯤꯡ ꯂꯣꯏꯅ ꯐꯝꯖꯤꯟꯈꯤꯕꯅ ꯉꯥ ꯐꯥꯕ ꯌꯥꯗꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯦ ꯍꯥꯏ"꯫ ꯑꯁꯨꯝꯅ ꯃꯥꯅ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯩꯂꯩꯃꯒꯤ ꯋꯥꯊꯣꯛ ꯑꯗꯨꯗꯒꯤ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛꯅꯤꯅ ꯆꯍꯤ ꯆꯨꯞꯄ ꯎꯟ ꯇꯥꯔꯤꯕ ꯑꯁꯦ ꯑꯩꯅ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯍꯦꯛ ꯏꯅꯥꯎꯅ ꯇꯧꯔꯝꯕ ꯊꯧꯑꯣꯡꯅꯤꯅ ꯑꯩꯁꯨ ꯏꯔꯥꯜ ꯂꯩꯕꯒꯨꯝꯅ ꯐꯥꯎꯏ꯫ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯃꯇꯦꯡ ꯈꯔꯇꯪ ꯑꯣꯏꯔꯕꯁꯨ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯉꯝꯕꯒꯤ ꯃꯇꯦꯡ ꯇꯧꯕꯤꯌꯨ, ꯃꯗꯨꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯆꯥ ꯏꯕꯦꯝꯃ"꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯎꯟꯂꯩꯃꯕꯨ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯎꯟꯂꯩꯃ, ꯌꯦꯡꯉꯨ, ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯐꯝꯅꯥꯏꯕ ꯐꯝꯊꯣꯜꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕꯅꯤ꯫ ꯏꯄꯥꯅ ꯅꯪꯕꯨ ꯃꯉꯣꯟꯗ ꯊꯥꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯦ"꯫ "ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯄꯥꯕꯨꯡ? ꯑꯩ ꯉꯝꯃꯣꯏꯌꯦ꯫ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯂꯩꯖꯒꯦ꯫ ꯄꯥꯕꯨꯡ, ꯑꯩ ꯉꯝꯃꯣꯏꯌꯦ"꯫ "ꯎꯟꯂꯩꯃ, ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯄꯥꯒꯤꯗꯤ ꯅꯪ ꯅꯊꯟꯇꯅꯤ꯫ ꯅꯪꯅ ꯃꯇꯤꯛ ꯆꯥꯅ ꯂꯦꯞꯍꯧꯕ ꯍꯥꯏꯕꯁꯦ ꯏꯄꯥꯒꯤ ꯃꯪꯂꯥꯟꯅꯤ"꯫ ꯑꯗꯨꯕꯨ ꯎꯟꯂꯩꯃꯗꯨ ꯁꯥꯎꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯈꯣꯝꯕ ꯁꯥꯎꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯅꯪꯅ ꯌꯥꯗꯦꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯒꯅꯤ? ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯈꯣꯝꯕ ꯑꯩꯅ ꯁꯣꯏꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ"꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯎꯟꯂꯩꯃꯅ ꯂꯣꯟꯅ ꯃꯅꯥꯏ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯉꯥꯟꯕꯒ ꯎꯅꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡꯂꯣꯝꯗ ꯎꯟꯂꯩꯃꯅ ꯍꯦꯛ ꯍꯦꯛ ꯂꯣꯟꯅ ꯆꯪꯐꯝ ꯑꯗꯨ ꯐꯥꯎꯕ ꯃꯥꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯔꯛꯄꯗ ꯎꯠꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ꯫ "ꯎꯟꯂꯩꯃ, ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯏ? ꯀꯔꯤꯅꯣ ꯅꯪꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯦ? ꯅꯪ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅꯤ ꯍꯥꯏꯕꯁꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯅꯪ ꯏꯄꯥꯒꯤ ꯏꯖꯠꯄꯨ ꯌꯣꯜꯂꯤꯕ꯭ꯔꯥ"? ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯉꯥꯟꯕꯅ ꯂꯣꯏꯅ ꯇꯥꯈꯤꯔꯝꯃꯤ꯫ "ꯏꯁ! ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯂꯣꯏꯅꯔꯤꯕ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯅꯗꯤ ꯃꯀꯣꯛ ꯑꯗꯨ ꯐꯖꯅ ꯈꯨꯝꯕꯅ ꯃꯁꯝ ꯑꯉꯧꯕ ꯑꯗꯨꯁꯨ ꯎꯗꯕꯅꯤ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦꯗꯅ꯫ ꯑꯩꯗꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ"꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯉꯥꯟꯕ ꯆꯠꯈ꯭ꯔꯦ꯫
ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯥꯟꯕ ꯎꯂꯩꯃꯒ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ, ꯎꯂꯩꯃꯁꯨ ꯊꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯃꯄꯥ ꯅꯤꯡꯊꯧꯅ ꯎꯂꯩꯃꯕꯨ ꯈꯣꯝꯕꯒ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯐꯝꯊꯣꯜꯒ ꯀꯧꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯎꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯎꯟꯅ ꯐꯝꯖꯤꯜꯂꯛꯂꯝꯃꯤ, ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯝꯕ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯄꯥꯈꯠꯈꯤꯕꯅ ꯅꯤꯡꯊꯧ ꯑꯗꯨꯅ, ꯋꯥꯐꯝ ꯑꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ, ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯜꯂꯛꯀꯅꯨ, ꯄ꯭ꯔꯖꯥꯁꯤꯡꯗꯁꯨ ꯌꯧꯍꯟꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯅꯥꯏ ꯑꯃ ꯇꯧꯗꯨꯅ ꯎꯂꯩꯃ ꯄꯨꯁꯤꯟꯍꯟꯗꯨꯅ ꯄꯣꯊꯥꯍꯟꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯃꯆꯥꯅꯨꯄꯤꯁꯤꯃꯇꯪ ꯉꯥꯏꯔꯕꯅꯤꯅ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ प्रꯖꯥꯁꯤꯡꯅ ꯂꯣꯏꯅ ꯁꯟꯇꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯎꯂꯩꯃ ꯑꯗꯨꯁꯨ ꯍꯤꯡꯆꯥꯕꯤꯅꯤ, ꯃꯤꯕꯨ ꯎꯜ ꯑꯣꯜꯍꯟꯗꯨꯅ ꯍꯥꯠꯄ ꯉꯝꯕꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤꯗꯤ ꯎꯂꯩꯃ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ, ꯀꯞꯇꯨꯅꯇ ꯂꯩꯔꯦ꯫ ꯆꯍꯤ ꯆꯨꯞꯄ ꯂꯩꯕꯥꯛ ꯑꯁꯤꯗ ꯎꯟ ꯇꯥꯔꯤꯕꯁꯦ ꯑꯩꯅꯗꯤ ꯏꯅꯥꯎꯃꯩ ꯂꯩꯃꯅꯅꯤ ꯈꯜꯂꯨꯕꯅꯤ, ꯃꯉꯣꯟꯗ ꯃꯔꯥꯜ ꯊꯪꯖꯤꯜꯂꯨꯕ ꯑꯁꯦ ꯑꯩꯒꯤ ꯁꯛꯇꯤ ꯑꯁꯤꯅ ꯇꯥꯍꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ꯫ ꯅꯣꯡꯃ ꯈꯣꯝꯕꯅ ꯎꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯎꯂꯩꯃ, ꯋꯥꯒꯅꯨ, ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯏꯍꯧ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯂꯥꯛꯑꯣ, ꯎꯃꯪꯗ ꯑꯩꯒ ꯆꯦꯜꯂꯁꯤ ꯂꯣꯟꯅ꯫ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯁꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯁꯨ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯤ ꯑꯗꯣ ꯀꯣꯛꯍꯟꯕ ꯉꯝꯕ ꯃꯤꯁꯛ ꯑꯃ ꯂꯩ ꯍꯥꯏ꯫ ꯎꯂꯩꯃ ꯃꯄꯤ ꯇꯩꯊꯣꯛꯂꯒ, ꯈꯣꯝꯕ, ꯑꯗꯨꯗꯤ ꯊꯤꯟꯊꯔꯅꯨ, ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯈꯪꯗꯅꯕ ꯃꯀꯣꯛ ꯈꯨꯝꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕ ꯈꯣꯝꯕꯅ ꯁꯤꯜꯂꯝꯕ ꯐꯠꯇꯕ ꯂꯥꯂꯣꯡ ꯑꯣꯏꯔꯝꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯄꯨꯟꯐꯝ ꯀꯩꯊꯦꯜ ꯑꯗꯨ ꯌꯧꯕꯒ ꯎꯂꯩꯃ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯆꯤꯡꯊꯗꯨꯅ, ꯃꯌꯥꯝ, ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯎꯟ ꯄꯨꯕꯤꯗꯣ ꯂꯩꯔꯦ, ꯇꯨ ꯃꯌꯥꯝ ꯍꯥꯠꯂꯁꯦ꯫ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯌꯣꯝꯁꯤꯟꯅꯔꯛꯂꯦ, ꯑꯗꯨꯒ ꯎꯂꯩꯃꯗ ꯂꯩꯇꯨꯝ ꯊꯥꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ, ꯅꯪꯗ ꯁꯤꯔꯣ, ꯍꯤꯡꯆꯥꯕꯤ! ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯇꯨꯝꯁꯤꯡ ꯑꯗꯨ ꯂꯪꯁꯤꯜꯂꯛꯄꯗ ꯎꯟꯒꯤ ꯑꯆꯧꯕ ꯃꯇꯨꯝ ꯑꯃꯅ ꯎꯂꯩꯃꯕꯨ ꯀꯣꯏꯁꯤꯟꯈꯤꯗꯨꯅ ꯉꯥꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯉꯥꯟꯕꯁꯨ ꯂꯪꯅꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯔꯦ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ, ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯛꯇ ꯆꯦꯟꯁꯤꯟꯗꯨꯅ, ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯃꯌꯥꯝ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ, ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯅꯔꯤꯕ ꯎꯂꯩꯃꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯃꯁꯥꯒꯤ ꯁꯛꯇꯤ ꯑꯁꯦ ꯈꯪꯖꯗꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯗ ꯃꯌꯥꯝꯒꯤ ꯁꯣꯛꯅꯅꯕ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ? ꯃꯌꯥꯝ ꯑꯃꯨꯛꯇ ꯈꯨꯝꯕꯤꯌꯨ꯫ ꯃꯥꯁꯨ ꯃꯥꯒꯤ ꯁꯛꯇꯤ ꯑꯁꯦ ꯈꯪꯍꯧꯗꯅ ꯈꯪꯂꯛꯄꯗꯒꯤ ꯆꯃꯝꯅꯕ, ꯑꯀꯤꯕꯅ ꯊꯜꯂꯤꯕ ꯑꯁꯤꯗ ꯅꯈꯣꯏꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯂꯤꯕ, ꯃꯤꯁꯤꯡꯒꯤ ꯍꯔꯥꯎꯅꯕ ꯃꯉꯣꯟꯗ ꯑꯋꯥꯕ ꯄꯤꯁꯤꯜꯂꯕꯗꯤ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯄ꯭ꯔꯖꯥꯅꯤ ꯀꯔꯝꯅ ꯍꯥꯏꯒꯅꯤ? ꯃꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯃꯤꯒꯤ ꯏꯃꯨꯡ ꯆꯍꯤ ꯆꯨꯞꯄ ꯉꯥ ꯐꯥꯕ ꯌꯥꯗꯅ ꯂꯥꯛꯂꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯁꯛꯇꯤ ꯑꯗꯨꯒꯤꯗꯃꯛ ꯀꯔꯝꯅ ꯇꯥꯏꯅꯔꯨꯒꯅꯤ? ꯁꯤꯕꯨ ꯃꯥꯅ ꯆꯦꯟꯖꯒꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯨꯕ꯭ꯔꯥ? ꯁꯣꯝꯗ ꯊꯣꯛꯂꯝꯂꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯌꯦꯡꯉꯨ, ꯃꯥꯡꯗ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯇꯣꯉꯥꯁꯤꯡ ꯑꯁꯦ ꯆꯠꯇꯨꯅ ꯁꯟꯗꯣꯛꯄꯅꯤ, ꯃꯁꯤ ꯑꯣꯏꯅ ꯍꯥꯠꯂꯣ꯫ ꯑꯁꯨꯝꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ, ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ, ꯑꯩꯈꯣꯏꯗꯤ ꯇꯣꯉꯥꯅ ꯋꯥꯈꯜ ꯑꯁꯦ ꯂꯥꯟꯅ ꯈꯜꯂꯨꯔꯦꯗꯅ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯗꯨꯅꯇ ꯂꯥꯛꯂꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯔꯤꯉꯩꯗ ꯐꯠꯇ꯭ꯔꯕ ꯈꯣꯝꯕꯅ, ꯃꯌꯥꯝ, ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯌꯥꯗ ꯊꯥꯖꯕꯤꯒꯅꯨ, ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯍꯥꯠꯁꯦ꯫ ꯑꯁꯤ ꯍꯥꯏꯅꯔꯛꯄꯗꯨꯗ ꯈꯣꯝꯕꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯅꯨꯡꯗꯨꯝ ꯑꯃ ꯊꯣꯝꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯊꯪ ꯅꯪꯅ ꯁꯟꯗꯣꯛꯄ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯝꯈ꯭ꯔꯦ꯫ ꯄꯥꯎ ꯇꯥꯗꯨꯅ ꯅꯤꯡꯊꯧꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ, ꯑꯃꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯁꯨ ꯂꯣꯏꯅ ꯈꯪꯂꯕꯗ ꯐꯠꯇ꯭ꯔꯕ ꯐꯝꯅꯥꯏꯕ ꯐꯝꯊꯣꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕ ꯑꯇꯩ ꯐꯠꯇꯕ ꯂꯧꯇꯨꯅꯕ ꯌꯥꯎꯕ ꯄꯨꯝꯅꯃꯛ ꯀꯩꯁꯨꯝꯁꯪꯗ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ꯫ ꯑꯩꯅꯗꯤ ꯅꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯔꯒ ꯊꯥꯖꯕ ꯍꯥꯠꯄ, ꯃꯔꯨꯞ ꯅꯠꯇꯅ ꯃꯔꯨꯞ ꯁꯥꯕ ꯍꯤꯡꯆꯥꯕꯗꯤ ꯅꯈꯣꯏꯅꯤ, ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯣꯏꯕꯨ ꯐꯥꯗꯣꯛꯄꯤꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯎꯂꯩꯃꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯃꯀꯨ ꯑꯃꯨꯛ ꯄꯥꯏꯔꯛꯇꯨꯅ, ꯃꯀꯨ ꯑꯗꯨꯅ ꯃꯌꯥꯗ ꯆꯤꯛꯂꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯔꯛꯇꯨꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯊꯝꯂꯝꯂꯒ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯎꯂꯩꯃ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯀꯨ ꯑꯗꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯞꯅ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯀꯨ ꯑꯗꯨꯅ ꯊꯝꯂꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯃꯗꯨꯗ ꯂꯤꯛꯂꯤꯒꯤ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯖꯤꯟꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯉꯥꯡꯁꯪ ꯉꯥꯡꯕ
ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯕ ꯊꯋꯥꯟꯃꯤꯆꯥꯛ ꯇꯧꯅ ꯇꯧꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯀꯔꯤꯅꯣ ꯁꯤꯗꯤ? ꯃꯈꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯅꯞꯂꯤꯕ ꯆꯤꯊꯤ ꯑꯁꯤꯅ ꯀꯔꯤꯅꯣ? ꯆꯤꯊꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ: ꯏꯆꯦ ꯎꯂꯩꯃ, ꯅꯍꯥꯛꯅ ꯃꯁꯤ ꯍꯦꯛ ꯐꯪꯕꯒ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯖꯤꯟꯗꯨꯅ ꯌꯥꯎꯔꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯑꯣꯡ ꯇꯧꯕ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯕ ꯄꯣꯠꯁꯛ ꯑꯁꯦ ꯅꯌꯥꯗ ꯎꯝꯁꯤꯟꯗꯨꯅ ꯌꯣꯞꯁꯤꯜꯂꯣ꯫ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯁꯦꯝꯕꯤꯈꯤꯕ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯅꯤꯡꯕ ꯑꯗꯣ ꯑꯩꯅ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯦꯡꯅꯈꯤ꯫ ꯑꯩꯒꯤ ꯁꯛꯇꯤꯅ ꯃꯩ ꯄꯨꯊꯣꯛꯄ ꯉꯝꯕ, ꯅꯪꯒꯤ ꯁꯛꯇꯤꯅ ꯎꯟ ꯄꯨꯊꯣꯛꯄ ꯉꯝꯕ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯛꯇꯤ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯑꯁꯦ ꯉꯥꯛꯇꯨꯅ ꯃꯌꯥꯝꯕꯨ ꯑꯋꯥ ꯑꯅꯥꯗꯒꯤ ꯀꯣꯛꯅꯕ ꯁꯛꯇꯤ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯈꯪꯂꯨꯗꯕꯅ ꯂꯩꯕꯥꯛ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯂꯥꯟꯅ ꯎꯗꯨꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯈꯤ꯫ ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯅꯅꯥꯎꯗꯤ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯃꯐꯝꯗ ꯆꯪꯖꯈ꯭ꯔꯦ꯫ ꯏꯆꯦꯅ ꯑꯩꯒꯤ ꯁꯛꯇꯤ ꯑꯁꯤꯕꯨꯁꯨ ꯅꯉꯣꯟꯗ ꯅꯅꯥꯎꯃꯛꯅꯤ ꯈꯟꯗꯨꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯑꯋꯥꯕ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨꯀꯣ ꯏꯆꯦ꯫ ꯅꯅꯥꯎꯗꯤ ꯏꯆꯦꯁꯤꯡ ꯑꯃꯗꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯇꯝꯂꯝꯗ꯭ꯔꯦ꯫ ꯑꯩꯗꯤ ꯑꯩꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯛꯈꯤꯕ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯪꯖꯗꯨꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯐꯝ ꯑꯗꯨꯗ ꯍꯟꯕ ꯉꯝꯖꯔꯦ꯫ ꯑꯁꯨꯝꯅ ꯆꯤꯊꯤ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯎꯂꯩꯃ ꯆꯤꯊꯤ ꯑꯗꯨ ꯀꯣꯟꯗꯨꯅ ꯃꯂꯩꯃꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝꯅ ꯂꯪꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯥꯅ ꯍꯦꯛ ꯌꯣꯠꯁꯤꯟꯈꯤꯕꯒ ꯃꯩꯉꯥꯜ ꯑꯃ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯂꯩꯃ ꯋꯥꯟꯊꯈ꯭ꯔꯦ꯫ ꯎꯆꯦꯛꯁꯤꯡꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯎꯂꯩꯃ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯀꯩꯅꯣ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯈꯣꯡꯕ ꯇꯥꯈꯤꯗ꯭ꯔꯕ? ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯕꯨ ꯃꯪꯂꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯎꯆꯦꯛꯁꯤꯡꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎꯒꯤ ꯊꯣꯡ ꯑꯗꯨꯗ ꯁꯥꯟꯅꯔꯝꯕ ꯑꯃꯗꯤ ꯃꯄꯥꯜꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ꯫ ꯎꯂꯩꯃ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯎꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯧꯗꯣꯛꯂꯝꯗꯨꯅ ꯑꯇꯤꯌꯥ ꯑꯗꯨ ꯄꯨꯡꯁꯦꯡ ꯁꯦꯡꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯝꯂꯦ꯫ ꯎꯅꯥ ꯋꯥꯅꯥꯁꯤꯡꯁꯨ ꯃꯇꯣꯜ ꯆꯣꯡꯂꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯎꯂꯩꯃ ꯉꯛꯄ ꯍꯔꯥꯎꯕꯅ ꯊꯟꯈ꯭ꯔꯦ ꯑꯃꯗꯤ ꯃꯤꯡꯁꯜꯂ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯃꯤ ꯑꯗꯨ ꯎꯖꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯃꯩꯒꯤ ꯈꯨꯌꯦꯛꯀꯤ ꯃꯑꯣꯡꯗ ꯗꯥꯛ ꯑꯃ ꯉꯥꯡꯁꯪ ꯉꯥꯡꯅ ꯂꯩꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯩ ꯑꯃꯗꯤ ꯎꯟꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯆꯦꯜꯂꯦ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯩꯕꯥꯛ ꯑꯗꯨ ꯅꯣꯡꯖꯨꯊꯥ, ꯅꯤꯡꯊꯝꯊꯥ, ꯌꯦꯅꯤꯡꯊꯥ, ꯀꯥꯂꯦꯟꯊꯥ ꯍꯥꯏꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯀꯨꯝ ꯊꯥ ꯂꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯍꯥꯟꯅꯒꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯔꯥ ꯇꯞꯅ ꯄꯥꯟꯈꯤꯔꯝꯃꯤ꯫